State Mari Union Territory Ama Aduga Assembly Constituency Nipal gi Meekhal da BJP na State Ani Union Territory Amada Mapang oiba Party Aduga Assembly Constituency Mari da Mai Pak Pangamkre Matam Sangna Congress Left Party Amadi Trinamool Congress na Lengak Pairoba Matungda West Bengal da BJP na Yamna Chawna Mai Pakiba Asina Shri Narendra Modi na Luchingba BJP na Nongpok Thangba India Mapung Phana Khudum Chanba ngamkre Haujik BJP na ningthina sangsin bangamdana leiriba asi Tamil Nadu amadi Keralam hanagi Kerala khakta ngai hore Karnataka Telangana amadi Himachal Pradesh ta Congress Jharkhand da JMM aduga Punjab ta AAP gi lengak lejarabasu BJP na sangbangamdaba state sing haibedudi oidri BJP na West Bengal chawna mai pakiba asi leibak asigi da natana nongchup leibak US Pakistan amadi Bangladesh ki media da Shri Narendra Modi bu thagatuna maru oiba pau oina fongnaki Kumjali Singani Kunmatoi the Pangtok Kiba West Bengal State Assembly Meekhalda Thadana Kiba Board ki Sada Kuntrani Pan Dasmik Ama Ahungi Sang Pangduna BJP na sit Humbudra Taret Aduga Lengak Pai Kiba AITC na Sada Nipu Taret Dasmik Mapan Marigi Sang da Pangduna sit Chani Tara Humdoi Pangkibani Handaki Meekhal asida BJP na Sada Nipu Manga Dasmik Nipan Marigi Sang Yauduna sit Chani Taret Aduga AITC na Sada Nipu Dasmik Nipan Sinoda Hantaratuna sit Marpu Kakta Panki Sahi Tara Manga Chief Minister Oiraglaba Mamata Banerjee Maiti Hoki State Asida Hoki ba Sahi Manga Asida BJP na Sada Taret Dasmik Taret Amagi Sang Yauna Hengat Kiba Asi Achauba Mai Pakba Amani Aduga Lengak Pairamba AITC na Hana Sada Nipu Taret Dasmik Mapan Marida Leirambadagi Taret Dasmik Ama Marigi Sangda Hantaratuna Sada Nipu Dasmik Nipan Shinogi Bot Panki Asangi Oinadi Apunba Bot ki Sada Mari Dasmik Taruki Sangdamak BJP na Hengat Pangamki Mapungaba Opposition Congress kina Supnatagi Sada Sino Dasmik Ama Tareki Sangdamak Hengat ki Bot Pambagi Sang Hengat Labasu Congress ki Oinadi Sit Kumapan Panglamba Adu Taramapan da Hantaraki BJP gi Sit Humpudagi Marfuni Toy Hengalaki Masina Takpadi Board Yamna Kenadana Congress ki Mirep Khara Maiti Hoki Aduna Makoina Party da Lengdana Leirabadi Lisingani Kuntra da Pangtokpam Thopa State Assembly Meekhal da Mai Pakpa Yabagi Oithokpa Leiri Tamil Nadu gi Oinadi BJP gi Board Pangbagi Sang Asi Supnatagi Sada Ani Dasmik Mapantare Khaktani Masi Mamangi Meekhal da Sada Ani Dasmik Taruk Ani Oirambadagi Sada Sino Dasmik Ahum Taruk Khaktamak Hengat Pangamki State Asida Lengak Pairamba DMK Mapungoba Opposition Party ADMK Amasung Congress su Board Pangbagi Sang Hanthaki DMK na Hana Sada Kuntra Taret Dasmik Taret Sinogi Sangda Panglamba Adu Sada Kunmari Dasmik Amamapan ADMK na Sada Kuntra Humdoi Dasmik Ani Mapan Panglambadagi Sada Kunmatoi Dasmik Ani Ama Hantaraki Film star Chandrasekharan Joseph Bijayna Luchingba Nauna Siangkiba Tamilaga Vetri Kasgam TVK na Board Sada Kuntra Mari Dasmik Mapan Anigi Sang Yauna Pangduna Khwaidagi Masing Yamna Sit Pangba Political Party Oiki Party Asina Apunba Sit Chani Kuntra Marigi Manungda Sit Chamani Pan Pangduna Mapung Phana Majority Pangadaba Supnatagi Sit Tara Khak Watki State Asigi Oinasu Chief Minister MK Stalin Maiti Hoki Nakal Amaromda Keralamgi Oinadi Hanadigi Hona Left Party Amasung Congress Anigi Marakta Lengak Munaduna Lakibani Kumjali Singani Kunmathogi Assembly Meekhalda CPM na Sit Humpunitoi Pangduna Atai Left Political Party Singa Sungshin Naduna Lengak Semjarabasu Apunba Board ki Sang Yengnabada Congress ka Supnatagi Sada Sino Dasmik Anitaru Kaktamak Kenaki Meekhal aduda CPM na Sada Kunmanga Dasmik Ahum Nipan aduga Congress na Sada Kunmanga Dasmik Ama Ani Pangki Adubo handaki Meekhal asida Congress na Sada Kunipan Dasmik Taret Mapande Hengatuna Sit Humpumdoi aduga CPM na Sada Kunmathoi Dasmik Taret Tareta Hantaduna Sit Kuntaruk Khak Kanbangamki Union Territory Puducherry gi Oinadi Sit Masing Hengalabasu Lengak Pariba All India NR Congress AINR sida Phangba Board ki Sangdi Hantai Party asina Kumjal Lisingani Kunmathoi gi Assembly Meekhal da Apunba Board ki Sada Kunmanga Dasmik Nipan Mangagi Sangda Phangduna Sit Kuntra Leba Assembly aduda Sit Tara Phangki adubo handaki Meekhal asida Sit Tara nithoi phangba ngamlabasu Board Phangbagi Sangdi Sada Kulumdoi Dasmik Ama Anida Hantarki BJP gi Oina Board Phangbagi Sang Hantabatanatana Sit Anisu Mangki Mamangi Meekhal da Apunba Board ki Sada Tarahumdoi Dasmik Taruk Taruk Phanglamba adu handaki Meekhal asidadi Sada Tara nithoi Dasmik Ama Mapanda Hantare State Marigi Meekhal da BJP gi Phibam Phagatpa ngamba asina Mathang Sahida Pangthokadaba Manipur Punjab Uttarakhand amasung Goa
assembly mikhalda mami tagadra haibasi wahang amadi oiri state mari asida punjab natana atai state ahum amadi BJP na laingakli AAP gi manungge ba charangnaba asigi khudong chaba BJP na lawduna punjab ta BJP na laingak paisin bangamgani haibasi BJP gi makok thongba luchingba singi thajabani opposition luchingba kharanadi handakta West Bengal da special intensive review SIR chathuduna voter lakh kuntare lom kakthakhiba election commission of India amadi enforcement directorate ED yauna laingaki tongan tongan ba agency singi matengna West Bengal da BJP na chauna mai pakpani haina maral sidabadi natte adumoinamak Tamil Nadu amasung Keram dadi BJP na khumang choksin bangamdaba asina opposition luchingba Kharagi wafam asi aduk yamna maru oi haina launade handaki Meekhal Fall yenglaga Prime Minister Narendra Modi gi luching makhada BJP gi masa maring sandokpa hengalagli haibasimadi mayek sengle